ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯃꯨꯚꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯑꯥꯔꯊ ꯍꯥꯞꯆꯔꯒꯅꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯣꯔꯔ ꯈꯛꯇꯒ ꯃꯔꯤ ꯂꯩꯅꯕ ꯃꯨꯚꯤꯒꯤ ꯑꯥꯔꯊ ꯉꯥꯛꯇ ꯍꯟꯖꯒꯅꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯍꯥꯞꯆꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯋꯥꯔꯤ ꯊꯥꯕꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯨꯝ ꯅꯝꯕꯔ 203꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯟꯊꯕ ꯇꯧꯗꯅ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯝꯂꯕ ꯒꯂꯤ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯇꯨꯖꯨꯡꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯝꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯨꯖꯨꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃ ꯋꯥꯜꯗ ꯌꯨꯄꯤ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯨ ꯃꯈꯨꯜ ꯃꯆꯥ ꯑꯃ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯜ ꯑꯁꯤꯒꯤ ꯑꯍꯣꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯡꯗꯁꯨ ꯔꯪ ꯐꯖꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯍꯣꯕ ꯑꯁꯤꯕꯨ ꯃꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯍꯣꯕ ꯑꯁꯤ ꯃꯇꯣꯝꯇ ꯍꯣꯔꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯍꯣꯕ ꯑꯗꯨꯕꯨ ꯃꯦꯟꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯑꯍꯣꯕ ꯑꯁꯤ ꯅꯪ ꯃꯦꯟꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯣ?" ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯇꯥꯕꯗ ꯃꯁꯤꯒꯤ ꯑꯍꯣꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡꯕ ꯏꯕꯤꯜ ꯑꯃ ꯂꯩ ꯍꯥꯏꯌꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯍꯣꯕ ꯑꯁꯤꯕꯨ ꯃꯦꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ パイꯗꯨꯅ ꯑꯍꯣꯕ ꯑꯗꯨꯕꯨ ꯈꯔ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯟꯕꯗꯧꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯅꯝꯗꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯁꯨ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯈꯨꯟꯗ ꯇꯥꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯤꯛ ꯑꯃ ꯌꯥꯟꯗꯨꯅ ꯌꯥꯎꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯔꯪ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯐꯪꯈꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯠꯇꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯣꯠ ꯑꯃ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯛꯄ ꯕꯣꯇꯜ ꯑꯗꯨ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯑꯗꯨꯅ ꯃꯁꯥꯃꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯕꯨ ꯂꯦꯟꯊꯠꯇꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤ ꯇꯥꯅꯕ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯁꯤꯅ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯏ ꯔꯨꯝ ꯅꯝꯕꯔ 203 ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯝ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯥꯒꯤ ꯄꯦꯔꯦꯟꯁꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯤꯝꯒꯤ ꯃꯔꯨꯞ ꯏꯖꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯖꯤꯅ ꯀꯤꯝꯗꯨ ꯍꯦꯛ ꯎꯕꯗ ꯀꯤꯝꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯏꯖꯤꯅ ꯈꯪꯂꯝꯃꯤ꯫ ꯀꯤꯝ ꯑꯁꯤ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ꯫ ꯏꯖꯤꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯔꯨꯝ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯅꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯣꯅꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯔꯣꯅꯤꯟꯅ ꯀꯤꯝꯅ ꯂꯩꯒꯗꯧꯔꯤꯕ ꯔꯨꯝ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ꯫ ꯀꯤꯝꯅ ꯂꯩꯒꯗꯧꯔꯤꯕ ꯔꯨꯝ ꯅꯝꯕꯔ ꯑꯁꯤ 203ꯅꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ
ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯏꯖꯤꯅ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯔꯣꯅꯤꯟꯅ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯄꯥꯏꯗꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯔꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯅꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯟ ꯔꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯀꯤꯝꯗ ꯄꯤꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯤꯝ ꯑꯃꯗꯤ ꯏꯖꯤꯁꯨ ꯔꯨꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯤꯝꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯣꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯤꯝꯅ ꯑꯍꯣꯕ ꯑꯗꯨꯕు ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝꯅ ꯏꯖꯤꯒꯤ ꯔꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯖꯤꯒꯤ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯤꯝꯅ ꯈꯪꯂꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯖꯤ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯤꯡ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯖꯤꯗꯤ ꯗ꯭ꯔꯤꯡ ꯊꯛꯄ ꯃꯇꯝꯗ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯤꯝꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯖꯤ ꯀꯤꯝꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯖꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨ ꯉꯥꯎꯕ ꯑꯗꯨ ꯍꯜꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅ ꯀꯤꯝꯒꯤ ꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯔꯥꯡꯒꯤ ꯑꯍꯣꯕ ꯑꯗꯨ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯅ ꯍꯣꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯏꯖꯤꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯍꯣꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯏꯖꯤꯅ ꯀꯤꯝꯗ ꯑꯍꯣꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯖꯤꯅ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯖꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯤꯡꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯀꯤꯝꯁꯨ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯖꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯀꯤꯝꯅ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯏꯖꯤ ꯅꯣꯛꯑꯒ "ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯖꯤꯅ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯤꯛ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯚ꯭ꯌꯨꯌꯔꯁ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯤꯛ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯐꯪꯈꯤꯕ ꯂꯤꯛ ꯑꯗꯨꯅꯤ꯫ ꯏꯖꯤꯅ ꯂꯤꯛ ꯑꯗꯨꯕు ꯀꯤꯝꯗ ꯎꯠꯂꯝꯃꯤ꯫ ꯀꯤꯝꯅ ꯂꯤꯛ ꯑꯗꯨꯕు ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯏꯖꯤꯅ ꯌꯥꯔꯝꯗꯦ꯫ ꯏꯖꯤꯅ ꯀꯤꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯒꯤ ꯄꯣꯠꯁꯛ ꯑꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ"꯫ ꯃꯁꯤ ꯍꯥꯏꯅ ꯏꯖꯤꯒꯤ ꯃꯉꯛꯁꯝꯗ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯖꯤꯜꯂꯝꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯅ ꯑꯃꯅ ꯁ꯭ꯇꯦꯞ ꯑꯃꯅ ꯂꯣꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤꯝ ꯏꯖꯤꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯗꯨꯅ ꯗ꯭ꯔꯤꯡ ꯊꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯤꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯏꯖꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯇꯦꯞꯅ ꯀꯤꯝꯗ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯤꯝꯒꯤ ꯃꯁꯥ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯤꯝꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯁ꯭ꯇꯦꯞꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯐꯅꯃꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯁ꯭ꯇꯦꯞꯅ ꯀꯤꯝꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯁ꯭ꯇꯦꯞꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯖꯤꯅ ꯁꯥꯎꯔꯗꯨꯅ ꯁ꯭ꯇꯦꯞꯇ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯁ꯭ꯇꯦꯞꯁꯨ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁ꯭ꯇꯦꯞꯇ ꯅꯣꯛꯁꯟꯕ ꯀꯔꯦꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯀꯤꯝ ꯑꯃꯗꯤ ꯏꯖꯤ, ꯇꯣꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯔꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯖꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯤꯝ ꯑꯃꯗꯤ ꯇꯣꯅꯤ ꯀꯤꯝꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯀꯤꯝꯒ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯝꯗꯤ ꯌꯨ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯣꯅꯤꯁꯨ ꯀꯤꯝꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯃꯁꯥꯗ ꯕꯤꯠ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯇꯣꯅꯤ ꯕꯤꯠ ꯌꯥꯎꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯝꯒꯤ ꯀꯥ ꯑꯗꯨꯕꯨ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯕꯥꯠꯔꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯅꯤ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯃꯃꯤ ꯑꯗꯨꯗ ꯋꯥꯈꯜ ꯀꯌꯥꯗꯤ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤ꯫ ꯇꯣꯅꯤꯁꯨ ꯆꯩꯅꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯅꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯤꯝ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯀꯤꯝꯅ ꯈꯜꯂꯝꯃꯤ ꯃꯥ ꯐꯠꯇꯕ ꯃꯪꯂꯨꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯀꯤꯝ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯏꯖꯤꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯀꯤꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯖꯤꯅ ꯅꯣꯡꯃ ꯐꯪꯈꯤꯕ ꯂꯤꯛ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯝꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯇꯦꯕꯜ ꯃꯊꯛ ꯑꯃꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯝ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯖꯤ ꯀꯤꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯣꯅꯤꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯥ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯀꯤꯝ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯤꯝꯅ ꯀꯣꯂꯦꯖ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯑꯗꯨ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯤꯝꯒ ꯏꯌꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯁꯨ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ꯫ ꯏꯌꯥꯟꯅ ꯀꯤꯝꯗ ꯒꯦꯠ ꯑꯁꯤ ꯊꯤꯡꯈꯤꯕ ꯃꯤꯅꯤꯠ 30 ꯐꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯐꯤ ꯑꯃꯁꯨ ꯊꯛꯃꯤꯟꯅꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟꯅ ꯀꯤꯝꯗ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯝꯈꯤ ꯑꯗꯨꯒ ꯏꯌꯥꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯤꯝ ꯃꯥꯒꯤ ꯔꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤꯕꯨ ꯊꯤꯔꯝꯃꯤ ꯃꯔꯝꯗꯤ ꯏꯖꯤ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯤꯝꯅ ꯆꯦ ꯑꯃꯈꯛꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯏꯖꯤꯅ ꯃꯥ ꯃꯄꯥꯟꯗ ꯗ꯭ꯔꯤꯡ ꯊꯛꯄ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯏꯔꯝꯈꯤ꯫ ꯀꯤꯝꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯅꯝꯂꯛꯑꯝꯃꯤ꯫ ꯃꯅꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯗꯨꯛ ꯑꯃꯁꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝꯅ ꯒ꯭ꯂꯥꯁꯀꯤ ꯋꯥꯜ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯄꯦꯟꯇꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯥꯡ ꯑꯃꯒꯤ ꯃꯌꯥꯗ ꯏ ꯈꯔ ꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯕ ꯇꯦꯕꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯂꯩꯔꯝꯈꯤ꯫ ꯀꯤꯝꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ パイꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯤꯝꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯃꯅꯤ꯫ ꯀꯤꯝꯅ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯝꯂꯝꯃꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯖꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯗ꯭ꯔꯤꯡ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯤꯝ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯇꯤꯟ ꯑꯃꯨꯕ ꯑꯃ ꯆꯪꯈꯤꯕ ꯑꯗꯨ ꯀꯤꯝꯅ ꯎꯔꯝꯃꯤ꯫ ꯀꯤꯝꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯈꯤ꯫ ꯀꯤꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯏꯖꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯖꯤꯒꯤ ꯃꯀꯣꯛꯇꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤ ꯑꯁꯤ ꯇꯨꯝꯅ ꯆꯠꯂꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯏꯖꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯀꯤꯝꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯖꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯤꯝꯅ ꯏꯖꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯖꯤ ꯑꯗꯨ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯇꯥꯅ ꯂꯩꯔꯝꯈꯤ꯫ ꯀꯤꯝꯅ ꯏꯖꯤꯗ ꯉꯔꯥꯡ ꯑꯍꯣꯕ ꯑꯗꯨꯗ ꯇꯤꯜ ꯑꯃꯨꯕ ꯑꯃ ꯆꯪꯈꯤ, ꯑꯩꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯨꯝꯅ ꯆꯠꯄ ꯑꯁꯤ ꯌꯥꯝꯅ ꯇꯧꯏ, ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯜꯂꯔꯣꯏ꯫ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯔꯒ ꯑꯩ ꯇꯨꯝꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯤꯝꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯏꯖꯤꯗ ꯎꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯔꯥꯡ ꯕꯥꯔꯗ ꯀꯥꯁꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯎꯅꯔꯝꯃꯤ, ꯃꯥꯒꯤ ꯃꯃꯤꯡꯅ ꯁꯟꯗꯦ ꯀꯧꯏ, ꯃꯥꯒꯤ ꯁꯣ ꯑꯃꯗ ꯑꯩꯉꯣꯟꯗ ꯔꯣꯜ ꯑꯃ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯍꯥꯏꯅ꯫ ꯀꯤꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯁꯨ ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯏꯌꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯛꯏ ꯍꯥꯏꯅ꯫ ꯏꯖꯤꯁꯨ ꯀꯤꯝꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯖꯤꯅ ꯀꯤꯝꯗ ꯀꯣꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯑꯅꯥꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯤꯝꯅ ꯏꯖꯤꯗ ꯍꯤꯗꯥꯛ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯝꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯃꯃꯤꯡꯅ ꯐꯤꯂꯤꯞ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯤꯝꯅ ꯑꯣꯖꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯁꯨ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯦ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯖꯤ ꯁꯟꯗꯦꯒꯤ ꯁꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯗꯤꯁꯟ ꯄꯤꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯖꯤ ꯀꯤꯝꯒꯤ ꯀꯥꯗ ꯂꯥꯛꯑꯒ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯖꯤꯅ ꯍꯟꯗꯛꯇꯤ ꯃꯥꯅ ꯐꯪꯈꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯗꯨꯅ ꯆꯠꯂꯝꯈꯤ꯫ ꯏꯖꯤꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯤꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯋꯥꯜ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯅ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯤꯝꯅ ꯑꯍꯣꯕ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯦꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝꯅ ꯏꯌꯥꯟ ꯎꯅꯕ ꯆꯠꯂꯝꯈꯤ꯫ ꯏꯌꯥꯟ ꯑꯃꯗꯤ ꯀꯤꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯌꯥꯟꯅ ꯏꯖꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯤꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯖꯤꯒꯤ ꯃꯃꯥ ꯑꯗꯨ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁꯇ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ꯫ ꯃꯈꯥ ꯇꯥꯅ ꯀꯤꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯏꯃꯨꯡꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯏꯖꯤꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯃ ꯐꯥꯎꯕ ꯌꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯩꯉꯣꯟꯗ ꯏꯖꯤꯅ ꯀꯣꯟ ꯀꯌꯥꯔꯛ ꯇꯧꯔꯛꯈꯤ, ꯃꯗꯨ ꯐꯅꯃꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩ ꯆꯠꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯄ ꯐꯪꯈꯤꯗꯕ ꯑꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯏꯖꯤ ꯇꯨꯝꯅꯕ ꯒꯨꯂꯤ ꯌꯥꯝꯅ ꯆꯥꯈꯤ ꯍꯥꯏ, ꯃꯔꯝ ꯑꯁꯤꯅ ꯐꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯈꯤ ꯍꯥꯏ꯫ ꯑꯩꯅ ꯈꯟꯈꯤ ꯏꯖꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟ ꯑꯃꯗꯤ ꯀꯤꯝ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯐꯝ ꯈꯔꯗ ꯀꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯣꯏꯕ ꯂꯣꯏꯔꯗꯨꯅ ꯏꯌꯥꯟꯅ ꯀꯤꯝꯕꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯀꯤꯝꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯀꯤꯝꯅ ꯃꯥꯒꯤ ꯔꯨꯝ ꯇꯞꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯔꯣꯅꯤꯟ ꯃꯥꯒꯤ ꯔꯨꯝꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯑꯃ ꯇꯧꯕꯗꯧꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯔꯣꯅꯤꯟꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯅ ꯎꯏ꯫ ꯀꯤꯝꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯝ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯦꯁꯦꯖ ꯊꯥꯒꯦ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯜꯒꯤ ꯑꯍꯣꯕꯗ ꯌꯥꯜꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫
Kimna room adugi thong adubu lonsillaga tung hanna lakpada akaiba mingsel aduda nesinduna Kimgi makhong adubu soklami. Masigi matungda Kim tumba changlami. Ahingi matamni. Kimna kanagumma miyoi amana lawang makhol ama taramki. Kim su makhol adu tabadagi mapanda tholoktuna yenglami. Izi glass window adugi mamangda leptuna lermi. Kimna izigi manakta changsinduna izigi masa adu thenge haina tawba matamda izi yamna kanna lawrami. Kimna izi asi phattaba atama changlaba mali haina khalami. Masigi matungda izi room adudagi thokarga basement room da kumtharami. Kimsu izigi matung inaduna basement room da changlami. Kimna mafam aduda changlakpa matamdadi mafam aduda izi uba phanglamde. Kimna kauduna yengba matamdasu kana amatana pakhum pirakide. Ngahak lairaba matungda Kimgi tungda izina satkiba adu urami. Kimna izina satkiba maikai aduda tanaduna yengba matamda Kimna izi asi kasin amada tasinuna leiba adu urami. Aduga magi makutasu Kimna nongma thengnakiba music box adu paiduna leirami. Masingi matungda Kimna izigi manakta changlami. Kimna khalami iziji ahing tumna satpa adu oiraba male haina. Kimna izibu gyan tanabani haiduna izigi masa adu paiduna nongmami. Izizu gyan laklami. Izina gyan lakpa matamdadi magi masa adu thak niglami. Masigi matungda Kimna izibu magi kada puraami. Izina Kimda hairami. Ma matungda amu hana yu thaklaroi haina. Matang aduda Kimna hospitalda chasi haina hairami. Kimna hairaklami. Mangwanda thokiba thakdok aduna doctor amatana mangwanda tumbagi guli piyu yade haina hairami. Sigi matungda Kimna iyan unaba laami. Kimna iyanda wafam bumba amata sitadana tamlami. Iyana room adugi matangda khara thijinba darka tai haina hairami. Kimsu iyana hairiba wafam adu yaninglami. Masingi matungda Kim amadi iyan makhoi ani building aduda laami. Makhoina lakpa matangda Kimgi roomgi thong adu hangduna leiba aduda Kim angakpa ama faurami. Makhoi ani na manungda sangduna yengba matamda building adugi mapu ronin glass painting adugi mamangda leptuna leremki. Mafam asida mana lerambagi maramdi painting adubu sengdokpa lakpani. Ronin na Kimda hairaklami. Aina nakhoida mamangda pung mapangi matungda mapanda thokpa yade aduga basement manungda su sangba yade haina haikre. Masi hairabasu nakhoi anidi basement manungda adumuk changi. Atheng amambada adumak thoi. Matungda amuk hana sangba yade hairaga Ronin mafam adudagi satkirami. Ronin sakraba tungda iyana painting adubu yenglami. Mana painting adu uba matamda painting adugi saktam adu tonganba saktam ama oina urami. Aduna iyangi masada nungaitaba amasu faurami. Iyana painting adubu photo kapami. Iyana photo kapa loiraga Kimda asumna hairaklami. Masigi painting asigi manungda wahi mayam ama iri. Iriba wahising adugi mayeksing asi Irish natraga Orlangi simbol mayam amasu yauri. Matang aduda Kimna music box adusu puthoktada ulami. Iyana music box adubu thaduna yengba matamda music box adu khongo haiba yaramde. Matang aduda makhoi anina wari sanaduna lengai tanza aduda izi changlaktuna asumna hairaklami. Magi audition piba matamda Sunday laamde. Ai adugi role adu phangadaba mande. Masi hairamlaga mafam adudagi izi chatkirami. Masigi matungda iyan amadi Kimgi roomda laami. Kimna wall adugi ohoba adusu iyanda ulamki. Iyana wall adugi ohoba adubu photo amasu kapami. Iyana ohoba adugi manungdagi yamna namthiba manam ama lai haina hairamba matamda Kimna iyana hairibu wafam adu yaninglami. Matang adu Kimna ohoba sigi manungdagi izina lik amasu phangki haiduna iyanda tamlami. Masigi matungda iyan amadi Kim makhoi anina window aduda yekliba symbol mayam adubu search tormi. Makhoi anina search tawba matamda kariguma amasu phanglami. Adubu makhoina phangliba asisu Celtic language ta iduna lermi. Matang asida Kimna Kerala amadi Leon gi matangda wari yawa aduda thiba hawraklami. Makhoi anigi matangda wari kharasu phanglami. Haibadi makhoi anisu Kimna leiriba room number 203 asida hana leiramba mini. Makhoi anina last oina mental bricks haina amasu thengnarami. Kim amadi iyan makhoi ani room asigi matangda khara thijinba loiraba matungda tumthakirami. Somdana izigi fibam hena soksilaklami. Magi masada atama ama sangbadawnasu tawrami. Mathangi ayukta izina mapan tholakpa matamda Ronin na magi kagi mamangda leptuna leiba adu thengnarami. Aduga izina lairik thenba lakpa nupa amasu thengnarami. Izina lairik adubu yengba matamda magi punsi wari Kimna ibadu ubada yamna saurami. Aduga mathwaisu yamna nungairamkhide. Amaromdana Miltal Bricks unaba Kimna chatlami. Kimna Miltal Bricks ta
ꯔꯨꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯀꯤꯝꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯔꯨꯝ ꯅꯝꯕꯔ 203 ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯣꯡꯃ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯌꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯔꯦꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯤꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯌꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯤꯌꯣꯟꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤ꯫ ꯀꯦꯔꯦꯟ ꯃꯇꯝ ꯑꯗꯨꯗ ꯃꯤꯔꯣꯟꯕꯤꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯀꯤꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯤꯝꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯖꯤꯟꯕꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯈꯪꯗꯅ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯀꯤꯝ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯖꯤ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯌꯨ ꯌꯥꯝꯅ ꯉꯥꯎꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯖꯤꯅ ꯀꯤꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯅꯪꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ, ꯃꯁꯤ ꯍꯥꯏꯔꯒ ꯏꯖꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯖꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯔꯒ ꯅꯪ ꯐꯥꯎꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝꯅ ꯏꯖꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯤꯝꯅ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯖꯤꯅ ꯈꯨꯝꯂꯛꯑꯝꯃꯤ, ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯊꯪꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕꯁꯤ ꯅꯪꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗꯧꯅꯁꯨ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯖꯤ ꯀꯤꯝꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯌꯥꯅ ꯆꯔꯆ ꯑꯃꯗ ꯆꯪꯗꯨꯅ ꯆꯔꯆ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯛꯂꯤꯕ ꯄꯦꯟꯇꯤꯡꯁꯤꯡ ꯑꯗꯨꯕꯨ ꯐꯣꯇꯣ ꯅꯝꯃꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯤꯝꯒꯤ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯐꯣꯇꯣ ꯑꯃ ꯂꯧꯔꯒ ꯀꯤꯝꯒꯤ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯗꯨꯒ ꯆꯔꯆꯇꯒꯤ ꯅꯝꯂꯛꯄ ꯐꯣꯇꯣ ꯑꯗꯨꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯤꯝꯒꯤ ꯒ꯭ꯂꯥꯁꯀꯤ ꯄꯦꯟꯇꯤꯡ ꯑꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯀ꯭ꯂꯣꯖ ꯇꯧꯔꯒ ꯂꯩ, ꯑꯗꯨꯒ ꯆꯔꯆꯀꯤꯗꯨꯅ ꯆꯨꯝꯅ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯌꯥꯟꯒꯤ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯦꯟꯇꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ, ꯄꯦꯟꯇꯤꯡ ꯑꯁꯤ ꯗꯦꯃꯟ ꯃꯣꯔꯤꯀ꯭ꯌꯨꯅꯤ ꯍꯥꯏꯕ꯫ ꯗꯦꯃꯟ ꯃꯣꯔꯤꯀ꯭ꯌꯨ ꯍꯥꯏꯕꯗꯤ ꯑꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯏꯌꯥꯅ ꯌꯥꯝꯅ ꯊꯨꯅ ꯀꯤꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯝꯅ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯏꯌꯥꯟ ꯌꯥꯝ ꯊꯨꯅ ꯀꯤꯝꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯤꯝ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯣꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯀꯤꯝꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯍꯣꯕ ꯑꯗꯨꯕు ꯅꯨꯡꯗꯪ ꯑꯃ ꯄꯥꯏꯔꯒ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯤꯝꯅ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯝ ꯀꯤꯕꯅ ꯇꯨꯡ ꯍꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯡ ꯍꯟꯅ ꯆꯠꯄ ꯃꯇꯝꯗꯨꯗ ꯔꯣꯅꯤꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯤꯝꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯟꯅ ꯀꯤꯝꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯟꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯃ ꯀꯤꯝꯗ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 203 ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯃꯥꯒꯤ ꯃꯃꯥꯅ ꯂꯤꯛ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯥꯝꯃꯤ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯪ ꯋꯥꯜ ꯑꯗꯨꯗ ꯆꯪꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯀꯤꯝ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯣꯅꯤꯟꯅ ꯀꯤꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯐꯥꯗꯨꯅ ꯊꯅꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯌꯥꯟ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯣꯅꯤꯟꯒꯤ ꯔꯨꯝꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯐꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯊꯣꯏꯅ ꯊꯧꯁꯥꯔꯨꯗꯕꯅ ꯀꯤꯝꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯌꯥꯅ ꯀꯤꯝꯒꯤ ꯔꯨꯝꯗ ꯀꯤꯝ ꯊꯤꯕ ꯃꯇꯝꯗ ꯀꯤꯝ ꯐꯪꯂꯝꯈꯤꯗꯦ꯫ ꯀꯤꯝꯒꯤ ꯃꯍꯨꯠꯇ ꯏꯖꯤ ꯑꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯌꯥꯅ ꯏꯖꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯏꯖꯤ ꯃꯁꯥꯗ ꯑꯇꯃꯥ ꯑꯃ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯏꯌꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯏꯌꯥꯅ ꯏꯖꯤꯗ ꯀꯤꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯖꯤꯅ ꯏꯌꯥꯟꯕꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯍꯜꯂꯒ ꯏꯌꯥꯟꯒꯤ ꯃꯊꯛꯇ ꯏꯖꯤ ꯐꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯤꯝ ꯍꯜꯂꯛꯄ ꯉꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤꯟꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯕꯗꯒꯤ ꯗꯦꯃꯟ ꯃꯣꯔꯤꯀ꯭ꯌꯨ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯃꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯆꯪꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯈꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯅꯤꯟꯅ ꯀꯤꯝꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯀꯤꯝꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯝꯅ ꯊꯥꯡ ꯑꯗꯨꯅ ꯔꯣꯅꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯣꯅꯤꯟꯒꯤ ꯃꯃꯤꯠꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯔꯨꯝꯗ ꯏꯌꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯝꯈꯤ꯫ ꯀꯤꯝ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯝ ꯌꯥꯝꯅꯁꯨ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯀꯤꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯖꯤ ꯕꯦꯁꯃꯦꯟ ꯇꯝꯅ ꯆꯪꯈꯤꯕ ꯑꯗꯨ ꯀꯤꯝꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝꯅ ꯏꯖꯤꯕꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯕ ꯃꯇꯝꯗ ꯐꯪꯕ ꯀꯧꯕ ꯅꯥꯏꯔꯝꯈꯤꯗꯦ꯫ ꯀꯤꯝꯅ ꯔꯣꯅꯤꯟꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯀꯤꯝꯅ ꯈꯪꯂꯛꯄꯗꯒꯤ ꯀꯤꯝꯅ ꯔꯣꯅꯤꯟ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯊꯩꯖꯤꯟꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯀꯤꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯤꯝꯅ ꯏꯖꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯔꯣꯅꯤꯟꯒꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯅꯤꯟꯒꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯅꯤꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯅꯤꯟꯅ ꯀꯤꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯤꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯃꯛꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯁꯥꯃꯛꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯇꯣꯜ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝ ꯏꯖꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯏꯖꯤꯁꯨ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤ ꯎꯕ ꯃꯇꯝꯗ ꯏꯖꯤꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯑꯇꯃ ꯑꯃ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯖꯤꯁꯨ ꯀꯤꯝꯒꯤ ꯃꯅꯥꯛ ꯈꯝ ꯊꯦꯡꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯖꯤꯅ ꯀꯤꯝꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯖꯤꯅ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯤꯝꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯀꯤꯝꯅ ꯏꯖꯤꯗ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯖꯤꯅ ꯀꯤꯝꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯀꯤꯝꯅ ꯏꯖꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯀꯤꯝꯅ ꯌꯥꯝꯅ ꯊꯨꯅ ꯊꯨꯒꯥꯏꯔꯝꯈꯤ꯫ ꯂꯤꯛ ꯑꯗꯨꯅ ꯍꯦꯛ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯏꯖꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯂꯥꯁ ꯄꯦꯟꯇꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯣꯔꯤꯀ꯭ꯌꯨ ꯀꯧꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯖꯤꯅ ꯀꯤꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯩ ꯅꯠꯇꯦ, ꯅꯪꯅ ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯄꯤꯕꯒꯤꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯂꯥꯁ ꯋꯤꯟꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯔꯤꯀ꯭ꯌꯨ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫